Moreda Kuki militant singna landarakpada CDO Mari BSF ahum asok apan nangle Kuki militant Mari siramba yai hairi. Tengnopal district ki manung chanba border town Moreda Kuki militant singna state security force ki mathakta vom yaungna nongmai kapsilaktuna akanba mongda landabagi thabak leptana satharakli. Nakal animakta nongmai kapnaba aduda Kuki militant Mari muk siramba yai kaya amana aso apan nangle hairi. Ngasi ayub pung nipangi minute kulom taba matamda More Police Station dagi awang nompokta kimi makai amarom chalaga leiba sabang phaida patrolling chatpa CDO amadi BSF ki matakta khulai paiba Kuki militant singna bom amadi nongmai kapsenduna landarakpagi thodokta CDO person Mari BSF ki person ahum asok apan nangkre. Kuki militant Mari siramba yai asokpa security person sing adu helicopter da purakhibaga lanana RIMS hospital da hojik makha tana laing chathari soglaba security person manga ngasi ayuk pung 13 minute tararom taba matamda helicopter da Imphal gi international airport da puraklaba matungda RIMS da puraktuna laket nakhibani makhoi sing adugi manungda CDO gi person maibam thoiba chahi 32 apokpa M Rabi yaipok top Jabungbam Herojit apokpa ses biral laifam kodong pokpi may laikai kamay gemheng lung chahinifu apokpa laikidraba majao po laifam rangairong mangsatabam Priyo Kumar chahi kuntramanga apokpa M Tolen laifam luang sambam amadi chamagamrabu daraganithoi suba BSF battalion gi head constable Ravindra Singh laifam Rajasthani haidi thogdog adugi matangda kangleipaki maira pause sina police tagi fangba paugi matung inadi ngasi ayuk CDO amadi BSF ki kangbuna mahoksa gumna ROP chapa matamda singnaningai oiba mongda leramba Kuki macha ani chabang faidagi fagatki thogdog aduga ikan kanadana Kuki khulai fiber singna bom amadi nomai kapsinduna landarakibani aduga security force ki maike dagi shu handuna nomai kapki nakal animakta khut thongnaba aduda bom achena panbadagi CDO ki person Mari BSF ki person ahum asok apan yauki ayuki pungapan henba phawbada maike animakta akanba mongda nomai kapnaki Kuki khulai fiber singi maike dagi shu asi ana aso apan yauramba yai adubu chapa paw phongba ngamdri nakal amoromda ngarang nungthil pung mari taba matamdasu KLP post manakta leiba Kuki khul amadasu Kuki khulai fiber singna security force tamna nomai kapsilakhi Masigi matung numidangi pung 3 minute ni furom taba matamdasu More kondong larembi manakta leiba Jen hospital da hangba CDO gi matam kharagi oiba post asidasu Kuki khulai paiba singna bom ani kapsalakhi adum oinamak kapsalakhi ba bom adu post adugi manakta tadana pokhaikhi asok apan amadi akai atoi amate yaukhidi madugi matung da post adu tamna nomai amuk hanna kapsalakpadagi CDO gi kangbuna so handana nomai kapkhi thodo adu da asok pan yaukhiba leite thodo adu na maram oraga Manipur Police ki DIG Joga Sandra Hobby Jana Lusingba CDO ki kangbu ama ngarang nungthil athengbada helicopter da More da sangsin kre Sokpadagi RIMS ta lying liba security person singi fibam si minister Birena Hakteng nene yengsin kre Kuki militant singna nongmai kapsilakpadagi state police ki personal Mari sokiba si yamna luba fibam di oidre nongmai maruna bulletproof faujin duna sanglak security person singda panbani masina takpadi Kuki militant singna sizinari bakhulai sing asi sophisticated oiba khulai ne haibasi khudam sangdam ni haina si minister N Virena Fongdokre wafam asi Kuki militant singna nongmai kapsilakpadagi soktuna hojik RIMS hospital da laikat laduna leiriba state police ki person singi fibam yengsinba lakpada paumi singda si minister N Virena Fongdokhibani si minister na makata na Fongdokhibada Kuki militant singdagi leak oina thorakpa video singshu ubo fangle adubu state security force amadi central force asiga chaminaduna amatoina Kuki militant sing asigi mayukta khut handuna makhoiba lakshinaba hotnari haiduna Fongdokli Lonana Paksana Search Operation Lieutenant Chathari Ahenba Security Person Sing Moreda Thajan Kre Myanmar Rom Dagi Foreign Mercenary Singi Oiba Khut Yaromba Yai Haina Fongdokli Si Minister na makata na Fongdokhibada Sigumba Lamdamasigi Mission Praja Miyam Daki Akang Piba Asi Chapchana Mayuk Naduna Lanteng Nagani Lakot Payaba Amadi Paket Payaba Thabok Thoram Sing Paketuna Kuki Terrorist Sing Asi Thengnana Bohot Nagani Kuki terrorist ngi maikida
ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 2 ꯁꯤꯔꯦ ꯑꯃꯗꯤ 4 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ KNABꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯃꯈꯥꯗ ꯄꯥꯏꯈꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯟꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯈꯦꯝꯆꯥꯟ, ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣ, MLA ꯀꯨꯟꯖꯦꯁꯣꯔ, BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯥꯔꯗꯥ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯞꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫